Tentang ahanbada maruibi ipausing ma'am thamjagi national media odibi Indian Express ki report ma'am na tentang ma'am thamjagi ngasi Pakistan na India gi mathak tarokhiba attack sing ma'am na masak haina thamjari ahanbada ngasi ayuktagi horokhiba Pakistan gi attack ta ahanbada sarona ayuki pung mangam taba matamda Amritsar gi Khasakan gi mathakta masing yamlaba drone digi thadarakre loinana ngasi thangjagi ayu anganbada su Pakistan Air Force na Srinagar ki mathakta red chatharakhre adubu Indian Armed Forces singna akan mamongda haribu red adubu retaliating tawkheba wafam yauna pali loinana ngasi angan ba ayukta explosion thokiba city sing pallabada Jammu Srinagar amasum Pathankot okhaiki tagumna sung anti aircraft gun na akan mamongda retaliation tawki hari loinana local administration haribu jaga sing sida haila lakthoki amaromdana makhatana Pakistan hariba Rajourida makhatana sel sing thadaduna attack tokhi loinana masing thingamdraba drone kayana India gi northern thangba amasung western border sing haibadi Jammu amasung Kashmir gi Gujarat phawbada border side sing da hariba thagdo ochi thoki amaromdana mayai werapna Pathankot amasu Udhampur da pokhaibi gi makhun kya taba phangki su hairi loinana precaution gi damakta masa masa gi laifam dagi Indore dagi lengdana lainaba order tawkibu wafam yauna phongdorakli amaromdana arm Pakistani drone sing civilian area da haibadi Firozpur Punjab ta crash tawbadigi family amagi miyehum asu open nangki su hairi amaromdana ngasi gi angan ba ayukta Haryana gi Sirsa manakta Pakistan gi Fatah 2 missile India na intercept tawki han su pawmun makhatana su phongdorakli ahanbada kangla pawgi editorial ma'am special content moina ma'am na thamjari MLA singi konung lalhaugi warriors laitriba mukhay popular government thambangam loi Manipur hojik thokliba mitay amasung kukieni gi irang na maram moiraga president rule thamliba si atuba matamda miyam gi laingak popular government lairakpu yabi gi thajaba lairi laingak lon gi thawgai panglamba BJP gi en beren lusingba laingak ki mahutta central government assembly animated suspension thamduna central government hakthengna laingak pa PR thamlakhiba adu central government gi makai digi tangai phadana lokhalakhiba khongthangni central government na PR thambagi khongthang lokhalakhiba adu BJP na lusingba langakta yauriba MLA minister singi marak thajana daba madi lusingba sindokna ba konung lalhau palace revolution sa tharkhiba digi central government na illegal migrants sin kuki zau narco terrorist na landa rakhiba wathoki waroisin yauna langak manungi wathoki waroisin purana ba khona ba oina assembly animated suspension PR thamlakibani center da BJP gi Narendra Modi na lusingba lainga amadi state asidasu BJP gi en beren lusingba laingak laina PR thamba haibasi central government ki thausil da miyam gi ikai khumna ba mangna bi gi thawang thausil oibana nampu da PR thamjilakhi boibana amukhana BJP na lusingba laingak khanjina na bo honarakani haibigi thajabali Manipur da PR thambagi matangna central government gi lusingba singi maikaidigi PR thamningduna thambana ti haina phungdokpa leikhrabani state asida PR thamlakpa tha ahum mapung phajilakadorba phawba kokisingna landarakhiba wathoki waroisin mapung phana purakpa ngamdrabasu numai kapnabagi makholdi takidaba numit masing yamsilakli adobo kokisingi makedigi makhogi demand separate administration phangdriba phawba khongjang handokloi amadi mitai singna thamba sarokisinggi athingba adumak thangkhigani khongjang handokloi haibigi khamthengba singnaba khongphamdigi handokpa leitri illegal migrants in kuki zau narco terrorism sathariba terrorism gi war crime sigi matanga central government gi makedi gi log ba lokhat pam tok thabak sing khonglei thuna lokhat gi mahut manung len mamong gi thawong sing sathaduna leibadigi wathok asigi waroisin purakpa ngamdana leiriba sidagi miyamna central government gi thawsil la pen bi gi sang nomonom gi hengalakliba sina maram oiraga central amasum state ki miyam ani gi marakta mukna bi gi sang hengalakliba sigi yenglaga popular government thamna ba athubuda hotna lagani haibigi thajabali central government PR gi mahut popular government semna bo honarakpada khwaidigi sauba awaba mayuknaribadi karamba lusingba makhada lengak semgadagi haibasi lusingba singadabani haiba konung lalhau chathariba singi maraktagi makhogi sapsaba lusingba puthokpa ngamdri amaromdana hanagi minister N Beren bu sagot pani gi khutpu sing laibana central government gi makedigi hanagi CM da amukhana lengak pahenbi gi ayaba pirak patholabadi lusingba singadabani haibigi lalhau sa thariba singna yagadori bra duga N Beren nataba lusingba mana lengak CM na bo honabada N Beren sagotliba singna harau harauna khut thindorakadra haibigi wahang leitabana ti
ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯃꯤꯠ ꯄꯥꯇ꯭ꯔꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯈꯤꯕ ꯑꯗꯨ ꯕꯤꯖꯦꯄꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯒꯤ ಸಿ.ꯑꯦꯁ.ꯑꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯈꯪꯗꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯐꯤꯕꯝ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯂꯧꯏ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯔꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯄꯤ.ꯑꯥꯔ. ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯐꯝꯕꯥꯜ ꯂꯥꯜꯅ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗꯁꯨ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯒꯤ ꯋꯥꯊꯣꯛꯅ ꯂꯩꯉꯥꯛꯂꯣꯟꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯁꯧꯒꯠꯇꯨꯅ ꯖꯥꯏ ꯍꯤꯟꯗꯨ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯉꯥꯛꯅꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯁꯧꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯖꯥꯏ ꯍꯤꯟꯗꯨ ꯌꯥꯇ꯭ꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯥꯎꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯤ.ꯑꯦꯜ.ꯄꯤ. ꯂꯤꯗꯔ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯟꯗꯤꯌꯥ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯤꯟꯗꯨꯅ ꯖꯥꯏ ꯍꯤꯟꯗꯨ ꯌꯥꯇ꯭ꯔꯥ ꯍꯥꯏꯕ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤꯡ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯣꯡꯆꯠ ꯆꯠꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯋꯟꯗꯒꯤ ꯍꯧꯔꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯣꯔꯊ ꯑꯦ.ꯑꯣ.ꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯒꯦꯠꯇꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤ.ꯑꯦꯜ.ꯄꯤ. ꯂꯤꯗꯔ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯤꯟꯗꯨꯅ ꯆꯠꯂꯤꯕ ꯖꯥꯏ ꯍꯤꯟꯗ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕꯁꯤꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯂꯥꯟ ꯅꯠꯇꯦ꯫ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯂꯥꯟ ꯑꯃꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯔꯣꯏ꯫ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯥꯎꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯤꯗꯔ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯔꯥꯡ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯤꯟꯗꯨꯅ ꯆꯠꯂꯤꯕ ꯖꯥꯏ ꯍꯤꯟꯗ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕ ꯑꯁꯤꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅꯁꯨ ꯇꯤꯔꯪꯒꯥ ꯌꯥꯇ꯭ꯔꯥ ꯆꯠꯊꯈ꯭ꯔꯦ꯫ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯇꯤꯔꯪꯒꯥ ꯌꯥꯇ꯭ꯔꯥ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯗꯤ.ꯁꯤ.ꯁꯤ. ꯊꯧꯕꯥꯜꯗꯒꯤ ꯍꯧꯔꯒ ꯁꯣꯂꯤꯗꯥꯔꯤꯇꯤ ꯇꯨ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯑꯔꯣꯡꯊꯣꯡ ꯐꯥꯎꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯗꯤ.ꯁꯤ.ꯁꯤ. ꯊꯧꯕꯥꯜꯒꯤ ꯒꯦꯠꯇ ꯂꯣꯏꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤ.ꯁꯤ.ꯁꯤ. ꯊꯧꯕꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯂꯨꯈꯣꯏꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯎꯪꯈꯠꯅꯔꯤꯕ ꯑꯃꯗꯤ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕ ꯑꯣꯏꯅ ꯈꯣꯡꯆꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯤ.ꯁꯤ.ꯁꯤ. ꯕꯤꯁꯅꯨꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ.ꯗꯤ. ꯅꯨꯔ ꯔꯍꯃꯟ, ꯏꯝꯐꯥꯜ ꯋꯦꯁ ꯇꯨ ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯦꯁ. ꯃꯨꯙꯨꯁꯨꯗꯟ, ꯁꯑꯣꯝꯕꯨꯝ ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯈꯨꯔꯥꯕꯟꯇ, ꯀꯛꯆꯤꯡ ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯔꯍꯃꯟ ꯁꯥꯕꯥ, ꯏꯝꯐꯥꯜ ꯏꯁ ꯗꯤ.ꯁꯤ.ꯁꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ. ꯀꯨꯃꯥꯔ, ꯏꯝꯐꯥꯜ ꯋꯦꯁ 1 ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ. ꯑꯖꯤꯠ, ꯁꯗꯔ ꯍꯤꯜꯁ ꯗꯤ.ꯁꯤ.ꯁꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯔꯤꯌꯨ ꯑꯃꯗꯤ ꯁꯤꯇꯤ ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ. ꯗꯌꯥꯅꯟꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨ.ꯑꯦꯐ.ꯑꯣ. ꯈꯨꯝꯕꯣꯡ ꯕ꯭ꯔꯥꯟꯆ ꯁꯪꯒꯥꯈ꯭ꯔꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥ ꯍꯥꯠꯇꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯒꯅꯤ꯫ ꯌꯨ.ꯑꯦꯐ.ꯑꯣ. ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨ.ꯑꯦꯐ.ꯑꯣ. ꯋꯦꯁꯇꯔꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯅꯝꯕꯔ 1 ꯀꯣꯟꯊꯧꯖꯝ ꯕꯠꯇꯥꯂꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯇꯩ ꯍꯨꯌꯦꯟ ꯂꯥꯡꯂꯣꯟ ꯁꯤꯟꯇꯝ ꯁꯪꯂꯦꯟ ꯁꯖꯥꯜ ꯑꯦꯀꯥꯗꯃꯤ ꯌꯨ.ꯑꯦꯐ.ꯑꯣ. ꯈꯨꯝꯕꯣꯡ ꯕ꯭ꯔꯥꯟꯆ ꯁꯪꯒꯥꯈ꯭ꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯟꯊꯧꯖꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟꯅ ꯏꯄꯨꯗꯧ ꯄꯥꯈꯪꯕ ꯌꯦꯛꯄ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯒ ꯂꯣꯏꯅꯅ ꯌꯨ.ꯑꯦꯐ.ꯑꯣ.ꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯐꯤꯔꯥꯜꯒꯤ ꯃꯐꯝꯗ ꯁꯤꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯟꯊꯧꯖꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟ, ꯁ꯭ꯀꯣꯂꯔ ꯏꯟ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ, ꯅꯦꯁꯅꯦꯜ ꯑꯦꯟड ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯀꯩꯁꯥꯝ ꯕꯩꯒꯆꯟꯗ꯭ꯔ, ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯏ.ꯁꯤ. ꯈꯣꯏꯔꯥꯛꯄꯝ ꯏꯕꯣꯌꯥꯏꯃ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ
ꯀꯥꯗꯨꯀꯣꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ ꯂꯥꯀꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯂꯝꯅꯤꯁ ꯃꯨꯇꯨꯝ ꯁꯟꯇꯤꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ ꯊꯧꯔꯝꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯌꯨꯔꯦꯝꯕꯝ ꯃꯩꯔꯥꯕ ꯑꯉꯣꯝ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯇꯥꯏꯔꯦꯟ ꯃꯤꯇꯩ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯡꯕ꯭ꯔꯝ ꯋꯥꯡꯂꯦꯟ ꯃꯤꯇꯩ ꯀꯃꯥꯟꯗꯔ ꯋꯥꯏ ꯁꯤꯡ ꯁꯥꯡꯂꯥꯛꯄ ꯕꯥꯇꯥꯂꯤꯌꯟ ꯀꯃꯥꯟꯗꯔꯁꯤꯡ ꯕꯥꯇꯥꯂꯤꯌꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ UFOꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ ꯊꯧꯔꯝꯗꯨꯗ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯏ.ꯁꯤ. ꯈꯣꯏꯔꯥꯛꯄꯝ ꯏꯕꯣꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯁꯪꯒꯥꯈꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯃꯩ ꯇꯝꯐꯝ ꯈꯛꯇꯅ ꯅꯠꯇꯅ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯌꯣꯛꯈꯠꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯕꯗꯤ ꯂꯣ ꯑꯃ ꯂꯩꯒꯅꯤ ꯅꯤꯌꯝ ꯀꯥꯏꯅ ꯂꯨꯞ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯅ ꯅꯤꯌꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯤꯌꯝ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯈꯨꯟꯅꯥꯏꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ ꯇꯦꯟꯇꯛꯅ ꯆꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ